ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯝꯃ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯇꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯤꯡꯅ ꯀꯣꯔꯧ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ, ꯃꯆꯤꯟꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯑꯁꯤ ꯌꯨꯁꯨ ꯊꯛꯂꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯅ ꯀꯕꯣꯛꯂꯩꯕꯨ ꯌꯨ ꯊꯛꯄꯤ ꯀꯕꯣꯛꯂꯩ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯤ꯫ ꯀꯣꯔꯧꯗꯤ ꯃꯃꯥꯅ ꯇꯧꯔꯤꯕꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯀꯣꯔꯧꯗꯤ ꯃꯤ ꯌꯥꯝꯅ ꯐꯔꯝꯃꯤ, ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯣꯔꯧꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯗꯨ ꯇꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯌꯨ ꯊꯛꯅꯤꯡꯂꯛꯏ꯫ ꯑꯩꯕꯨ ꯌꯨ ꯊꯛꯅꯤꯡꯉꯛꯏ, ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯏꯆꯥ ꯅꯨꯄꯥꯁꯨ ꯊꯕꯛ ꯆꯠꯇ꯭ꯔꯤ, ꯌꯨ ꯊꯛꯄ ꯆꯠꯄꯁꯨ ꯌꯥꯔꯣꯏ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯀꯥꯟꯅꯗꯦ, ꯈꯣꯡ ꯍꯥꯝꯕ ꯁꯥꯔꯒ ꯆꯠꯂꯒꯅꯦ ꯏꯆꯦ ꯃꯦꯝꯆꯧꯕꯤꯗꯒꯤ ꯈꯤꯇꯪ ꯊꯛꯂꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯀꯕꯣꯛꯂꯩꯗꯨ ꯃꯈꯣꯡ ꯍꯥꯝꯕ ꯆꯠꯄ ꯁꯥꯔꯒ ꯃꯅꯤꯡ ꯐꯥꯎꯗꯣꯛꯇꯨꯅ ꯃꯦꯝꯆꯧꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯦꯝꯆꯧꯕꯤꯗ ꯌꯦꯡꯗꯨꯅ, ꯏꯆꯦ ꯃꯦꯝꯆꯧꯕꯤ, ꯌꯨꯗꯨ ꯈꯤꯇ ꯄꯤꯔꯧꯁꯦ, ꯑꯃꯅꯤꯗ ꯐꯠ ꯐꯠ ꯆꯤꯡꯂꯒꯅꯦ ꯆꯠꯈ꯭ꯔꯒꯦ꯫ ꯍꯣꯏ ꯄꯤꯔꯛꯀꯦ, ꯆꯥꯅꯕꯗꯤ ꯌꯥꯎꯒꯗ꯭ꯔꯣ? ꯆꯥꯅꯕ ꯌꯥꯎꯔꯛꯑꯅꯨ, ꯌꯨꯗꯨꯇꯪ ꯄꯤꯔꯛꯎ꯫ ꯃꯦꯝꯆꯧꯕꯤꯁꯨ ꯌꯨꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯦꯝꯆꯧꯕꯤꯅ ꯄꯤꯔꯛꯂꯤꯕ ꯌꯨꯗꯨ ꯀꯕꯣꯛꯂꯩꯅ ꯂꯧꯗꯨꯅ ꯒ꯭ꯔꯨ ꯒ꯭ꯔꯨ ꯊꯛꯆꯤꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯝꯆꯧꯕꯤ ꯃꯥꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯏꯕꯦꯝꯃ, ꯅꯪꯁꯦ ꯉꯝꯗꯦ ꯑꯣꯈꯥꯛ ꯉꯝꯃꯤ꯫ ꯅꯨꯄꯥ ꯐꯥꯎꯕ ꯑꯩꯒꯤ ꯍꯤꯗꯥꯛꯁꯦ ꯃꯌꯥꯛ ꯀꯜꯂꯤ ꯍꯥꯏꯗꯅ ꯏꯁꯤꯡ ꯌꯥꯜꯂꯒ ꯊꯛꯏ, ꯑꯗꯨꯒ ꯅꯪꯅ ꯏꯁꯤꯡꯁꯨ ꯌꯥꯟꯗꯦ, ꯆꯥꯅꯕꯁꯨ ꯌꯥꯎꯗꯦ꯫ ꯏꯆꯦ ꯃꯦꯝꯆꯧꯕꯤ, ꯁꯤꯅꯦ ꯌꯨ ꯊꯛꯄ ꯍꯩꯕ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯆꯥ ꯅꯨꯄꯥꯅ ꯑꯩ ꯊꯤꯔꯝꯕ ꯇꯥꯔꯦ꯫ ꯑꯩ ꯆꯠꯂꯦꯀꯣ ꯏꯆꯦ ꯃꯦꯝꯆꯧꯕꯤ, ꯁꯦꯜꯒ ꯍꯣꯔꯦꯟ ꯄꯤꯔꯒꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯧꯕꯤ ꯀꯕꯣꯛꯂꯩꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ, ꯅꯨꯄꯥꯅ ꯊꯛꯄ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯅꯨꯄꯤ ꯃꯥꯅ ꯌꯨꯒ ꯊꯛꯂꯗꯅ, ꯃꯥꯒꯤ ꯀꯕꯣꯛꯂꯩ ꯍꯥꯏꯕꯤꯁꯦ ꯄꯨꯔꯥ ꯑꯐꯥꯎꯕꯤꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯊꯛꯇ꯭ꯔꯕꯗꯤ ꯑꯩ ꯄꯣꯠꯁꯤꯠ ꯍꯟꯊꯗꯣꯏꯅꯤ꯫ ꯃꯥꯅ ꯅꯣꯡꯃꯗ ꯊꯛꯂꯤꯕ ꯌꯨꯁꯦ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯅꯠꯇꯦ, ꯀꯥꯟꯅꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯤ ꯂꯥꯛꯅꯔꯅꯤ, ꯊꯔꯣꯏꯗꯨꯝ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯧꯕꯤꯗꯨ ꯊꯔꯣꯏ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯀꯣꯔꯧꯁꯨ ꯃꯃꯥꯅ ꯃꯈꯣꯡ ꯍꯥꯝꯕ ꯆꯠꯈꯤꯕ ꯀꯨꯏꯔꯕ ꯐꯥꯎꯕ ꯆꯪꯂꯛꯇꯕꯗꯨꯗ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯀꯕꯣꯛꯂꯩꯗꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯀꯣꯔꯧ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ? ꯆꯥꯛ ꯂꯣꯏꯔꯕꯗꯤ ꯅꯪ ꯊꯤꯔꯒ ꯆꯥꯊꯣꯛꯑꯣ, ꯏꯃꯥꯗꯤ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯤ꯫ ꯏꯃꯥ, ꯄꯨꯟꯅ ꯆꯥꯔꯁꯤ ꯀꯩꯅꯣ? ꯏꯃꯥ ꯏꯕꯥꯅꯤꯗꯪ ꯂꯩꯔꯒ ꯏꯇꯣꯝꯇ ꯆꯥꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯐꯔꯦ, ꯆꯥꯛꯇꯨ ꯊꯤꯔꯝꯃꯨ, ꯏꯃꯥ ꯏꯔꯨ ꯑꯝꯇ ꯂꯨꯖꯊꯣꯛꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯀꯣꯔꯧꯁꯨ ꯆꯥꯛ ꯊꯤꯕ ꯆꯪꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯈꯪꯗꯤ ꯈꯪꯈꯤꯗ꯭ꯔ ꯃꯥꯜꯂꯦꯁꯦ, ꯀꯥꯟꯅꯗꯦ, ꯏꯔꯨ ꯂꯨꯖꯊꯣꯛꯂꯨꯈꯤꯒꯦ꯫ ꯀꯕꯣꯛꯂꯩ ꯃꯥꯁꯨ ꯏꯔꯨ ꯂꯨꯖꯊꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯀꯣꯔꯧꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯇꯨꯈꯥꯛ ꯆꯒꯨꯝꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯕꯣꯛꯂꯩ ꯃꯥꯒ ꯃꯥꯟꯅꯖꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕꯤ ꯑꯁꯪꯕꯤꯗꯨꯁꯨ ꯀꯕꯣꯛꯂꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯀꯕꯣꯛꯂꯩ, ꯉꯁꯤꯗꯤ ꯊꯕꯛ ꯀꯌꯥꯝ ꯐꯔꯝꯃꯤꯗ? ꯀꯔꯥꯏꯗꯒꯤ ꯐꯔꯨꯒꯕꯅꯣ, ꯗꯟꯗꯤꯗ ꯐꯦꯡꯂꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯣꯏꯗꯧꯔꯦ ꯀꯣꯟꯁꯦ, ꯆꯥꯝꯊꯣꯔꯛꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯍꯣꯏ, ꯑꯗꯨ ꯅꯪꯕꯨ ꯉꯁꯤꯒꯤ ꯊꯛꯂꯨꯔꯕ꯭ꯔꯣ? ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯨꯗ ꯊꯛꯅꯤꯡꯃꯟꯈ꯭ꯔꯗꯅ ꯆꯦꯜꯂꯒ ꯊꯛꯎꯔꯦ꯫ ꯏꯆꯥ ꯅꯨꯄꯥꯒ ꯈꯪꯂꯕꯗꯤ ꯂꯥꯟ ꯇꯥꯗꯧꯔꯤꯕꯅꯤ ꯑꯩ꯫ ꯍꯣꯏ ꯕꯦꯝꯃ, ꯅꯪꯗ ꯅꯠꯇꯦ, ꯑꯩꯁꯨ ꯏꯆꯥ ꯏꯃꯧꯅ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯊꯛꯇꯕꯗꯤ ꯍꯦꯛꯇ ꯉꯝꯗꯦ ꯇꯧꯔꯤꯁꯤ꯫ ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ, ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯅꯨꯡꯉꯥꯏꯍꯧꯗꯗꯅ ꯍꯌꯦꯡ ꯁꯤꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯣ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ, ꯑꯗꯣ ꯉꯁꯤꯗꯤ ꯍꯤꯗꯥꯛꯇꯨ ꯂꯧꯔꯒ ꯅꯣꯏꯗ ꯑꯣꯏꯅ ꯊꯛꯂꯁꯤ꯫ ꯍꯣꯏ, ꯑꯩ ꯀꯣꯟ ꯐꯦꯡꯕꯁꯦ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ, ꯑꯗꯨꯒ ꯂꯧꯔꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯂꯣꯏꯁꯤꯜꯂꯨ, ꯑꯩꯗꯤ ꯊꯛꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯁꯨ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯣꯔꯧꯗꯨ ꯊꯣꯏꯅꯨꯒ ꯎꯅꯔꯝꯃꯤ꯫ ꯀꯣꯔꯧ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ, ꯊꯣꯏꯅꯨ, ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯄꯨꯁꯤꯟꯅꯤꯡꯂꯕꯅꯤ꯫ ꯑꯩ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯕꯗ ꯋꯥꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯏꯃꯥꯅ ꯊꯣꯡꯗ꯭ꯔꯣ? ꯑꯌꯨꯛꯇꯤ ꯏꯃꯥꯅ ꯌꯥꯍꯧ ꯊꯦꯡꯉꯤ, ꯑꯗꯨꯅ ꯑꯩꯅ ꯑꯌꯨꯛꯇꯤ ꯑꯗꯨꯝ ꯊꯣꯡꯉꯤ꯫ ꯅꯨꯃꯤꯗꯥꯡꯕꯨꯗꯤ ꯏꯃꯥꯅ ꯊꯣꯡꯉꯝꯕꯁꯨ ꯌꯥꯎꯏ, ꯑꯩꯅ ꯊꯣꯡꯕꯁꯨ ꯌꯥꯎꯏ꯫ ꯑꯩꯗꯤ ꯈꯪꯗꯦ, ꯊꯕꯛ ꯀꯌꯥꯝ ꯐꯔꯤꯖꯥꯠꯅꯤꯅꯦ꯫ ꯇꯝꯁꯤꯜꯂꯤꯅꯤ, ꯅꯪ ꯍꯌꯦꯡꯋꯥꯏ ꯋꯥꯗꯅꯕ꯫ ꯊꯥꯀꯣꯔꯧꯒꯤ ꯋꯥꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯗꯧ ꯃꯥꯜꯂꯤꯀꯣ? ꯇꯧꯗꯣꯏꯅꯤ ꯀꯩꯅꯣ, ꯑꯩꯒꯤꯗꯃꯛ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯊꯥꯗꯣꯛꯂꯝꯗꯨꯅ ꯂꯥꯛꯂꯒ ꯑꯩꯗ ꯀꯔꯤꯒꯤ ꯊꯤꯅ ꯇꯧꯗꯣꯏꯅꯣ?
ꯑꯗꯨ ꯊꯣꯏꯅꯣ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔꯕ ꯀꯥꯟꯗ ꯅꯪ ꯏꯃꯥꯒ ꯈꯠꯅ ꯆꯩꯅꯕ ꯌꯥꯗꯦ ꯏꯃꯥꯅ ꯅꯪꯕꯨ ꯄꯥꯕ ꯌꯥꯎꯗꯅ ꯋꯥꯅ ꯌꯣꯛꯂꯛꯂꯤꯕꯅꯤ ꯇꯥ ꯀꯣꯔꯧ ꯑꯩꯁꯨ ꯈꯪꯏ ꯇꯥ ꯀꯣꯔꯧꯒꯤ ꯏꯃꯥꯗꯤ ꯑꯩꯒꯤꯁꯨ ꯏꯃꯥꯅꯤ ꯑꯁꯨꯝꯅ ꯀꯣꯔꯧꯒ ꯊꯣꯏꯅꯨꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯀꯕꯣꯛꯂꯩꯒ ꯑꯁꯪꯕꯤꯒꯗꯨ ꯌꯨ ꯊꯛꯂꯤ ꯀꯕꯣꯛꯂꯩ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯉꯁꯤꯗꯤ ꯏꯆꯦ ꯃꯦꯝꯆꯧꯕꯤꯒꯤ ꯌꯨꯁꯦ ꯏꯆꯝ ꯆꯝꯃꯤ ꯃꯌꯥꯛ ꯀꯟꯗꯦ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯁꯤꯗꯤ ꯏꯁꯤꯡ ꯊꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨ ꯀꯕꯣꯛꯂꯩ ꯑꯩꯈꯣꯏꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯂꯩꯀꯥꯏꯒꯤ ꯃꯊꯧ ꯂꯩꯇꯕꯤ ꯃꯧ ꯈꯔꯗꯤꯅꯦ ꯁꯥꯎꯅꯔꯕꯅꯤ ꯑꯗꯨꯅꯤ ꯃꯣꯏꯒꯤ ꯃꯔꯜꯅ ꯊꯛꯄꯁꯨ ꯅꯠꯇꯦ ꯏꯔꯜꯅ ꯊꯛꯄꯁꯤ ꯐꯥꯎꯕ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯨ ꯊꯛꯂꯕꯁꯨ ꯅꯣꯡꯃꯇ ꯃꯤꯠ ꯅꯥꯕ ꯑꯀꯥꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯊꯛꯐꯝ ꯊꯣꯛꯄ ꯊꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯖꯕꯅꯤ ꯆꯨꯝꯃꯤ ꯀꯕꯣꯛꯂꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯃꯊꯧ ꯂꯩꯇꯕ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅꯤꯅ ꯌꯨ ꯊꯛꯄꯗ ꯄꯥꯅꯕꯒꯤ ꯃꯊꯧ ꯀꯔꯤ ꯇꯥꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯅꯅꯦ ꯆꯥꯎꯈꯠꯇ꯭ꯔꯤꯕꯁꯦ ꯃꯤꯒꯤ ꯂꯩꯀꯥꯏꯗꯤ ꯅꯨꯄꯤꯅ ꯌꯨ ꯊꯛꯄ ꯊꯤꯡꯗꯦ ꯃꯈꯣꯏꯅ ꯊꯤꯡꯂꯕꯁꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩꯗꯤ ꯊꯛꯀꯅꯤ ꯑꯩꯁꯨ ꯊꯛꯀꯅꯤ ꯃꯔꯜꯅ ꯊꯛꯄ ꯅꯠꯇꯦ ꯑꯗꯨ ꯑꯁꯪꯕꯤ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯣ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯪꯅ ꯅꯣꯏ ꯄꯥꯕꯒꯤ ꯕꯤꯗꯤ ꯍꯨꯔꯥꯜꯂꯛꯂꯒ ꯑꯩꯈꯣꯏꯅꯤꯅ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯊꯛꯄꯗꯣ ꯑꯩꯈꯣꯏꯅ ꯕꯤꯔꯤ ꯊꯛꯄꯗꯣ ꯈꯨꯔꯥꯏ ꯕꯣꯇꯣꯅ ꯎꯈꯤꯗꯅ ꯂꯤꯆꯩ ꯆꯥꯕꯗꯣ ꯑꯁꯪꯕꯤ ꯌꯨꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯛꯂꯒ ꯅꯨꯡꯁꯤ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯑꯩꯈꯣꯏꯅꯤꯁꯦ ꯃꯉꯥꯎ ꯊꯤꯕꯇ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯍꯥꯏꯅꯕꯅꯤ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯒ ꯑꯁꯪꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯅ ꯌꯨ ꯊꯛꯂꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯀꯣꯔꯧꯅ ꯊꯣꯏꯅꯨꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯀꯣꯔꯧ ꯃꯃꯥꯡ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯕꯣꯛꯂꯩꯗꯨ ꯃꯃꯤꯠ ꯃꯅꯥ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ ꯃꯆꯥꯅꯨꯄꯥꯕꯨ ꯎꯕꯗ ꯀꯕꯣꯛꯂꯩꯅ ꯏꯃꯥꯒꯤ ꯀꯣꯔꯧ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯃꯤ ꯌꯥꯎꯔꯛꯏ ꯀꯕꯣꯛꯂꯩ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯇꯨꯅ ꯍꯥ ꯀꯅꯥ ꯌꯥꯎꯔꯛꯏꯕ ꯀꯣꯔꯧꯅ ꯃꯃꯥꯗ ꯊꯣꯏꯅꯨꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯏꯃꯥ ꯃꯥꯒꯤ ꯃꯃꯤꯡ ꯊꯣꯏꯅꯨ ꯃꯥꯕꯨ ꯅꯆꯥꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯥꯏꯗꯅ ꯅꯆꯥꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯅꯤ ꯀꯔꯤ ꯏꯆꯥꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯅꯨꯄꯤ ꯑꯁꯤ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯀꯣꯔꯧ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯃꯁꯛ ꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯊꯣꯏꯅꯨꯁꯨ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯝꯃꯤ ꯀꯕꯣꯛꯂꯩꯅ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯌꯥꯔꯦ ꯍꯧꯒꯠꯂꯨ ꯊꯣꯏꯅꯨꯁꯨ ꯍꯧꯒꯠꯂꯝꯃꯤ ꯊꯣꯏꯅꯨ ꯃꯅꯦꯝꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕꯗꯨꯗ ꯌꯨꯝꯅꯝ ꯅꯝꯂꯛꯂꯝꯃꯤ ꯊꯣꯏꯅꯨꯗꯨ ꯃꯅꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯀꯕꯣꯛꯂꯩꯅ ꯏꯃꯥꯒꯤ ꯀꯣꯔꯧ ꯏꯃꯧꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ ꯍꯣꯏ ꯏꯃꯥ ꯀꯣꯔꯧꯅ ꯊꯣꯏꯅꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯀꯣꯔꯧꯒꯤ ꯀꯥꯗꯅꯤ ꯊꯣꯏꯅꯨꯅ ꯀꯣꯔꯧꯗ ꯊꯥ ꯀꯣꯔꯧ ꯏꯃꯥꯁꯤ ꯌꯨ ꯊꯛꯄ꯭ꯔꯥ ꯈꯔ ꯊꯛꯄꯅꯤ ꯑꯩꯅ ꯊꯛꯀꯅꯨ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯌꯥꯗꯦ ꯊꯥ ꯀꯣꯔꯧ ꯅꯨꯄꯤꯅ ꯌꯨ ꯊꯛꯄꯁꯦ ꯑꯐꯕ ꯅꯠꯇꯦ ꯏꯃꯥꯕꯨ ꯌꯨ ꯊꯛꯇꯅꯕ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯏꯃꯥꯕꯨ ꯌꯨ ꯊꯛꯄ ꯇꯣꯛꯍꯟꯁꯤ ꯍꯣꯏ ꯇꯣꯛꯍꯟꯁꯤ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯍꯨꯝꯈꯛ ꯅꯨꯄꯤ ꯃꯌꯨꯝꯗ ꯊꯥꯔꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯉꯟꯅ ꯊꯤꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯊꯣꯏꯅꯨꯕꯨ ꯊꯤꯜꯂꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯁꯤ ꯍꯥꯏꯕꯗꯒꯤ ꯊꯨꯅ ꯍꯣꯡꯕꯗ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯅꯨꯒ ꯀꯣꯔꯧꯒꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯇꯧꯔꯝꯃꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯃꯪꯒꯣꯜꯗꯨ ꯐꯖꯅ ꯁꯤꯠ ꯁꯦꯡꯗꯨꯅ ꯂꯝ ꯇꯩꯔꯝꯃꯤ ꯂꯣꯏꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯃꯩꯔꯥ ꯂꯥꯡꯂꯝꯃꯤ ꯃꯩꯔꯥ ꯂꯥꯡꯕ ꯂꯣꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ ꯀꯕꯣꯛꯂꯩ ꯃꯥꯁꯨ ꯍꯧꯒꯠꯂꯛꯏ ꯀꯕꯣꯛꯂꯩ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯧꯋꯥ ꯆꯥꯛ ꯊꯣꯡꯒꯗꯧꯔꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯖꯧꯒꯦ ꯏꯃꯧꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨ ꯏꯃꯥꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ ꯏꯃꯥ ꯌꯣꯡꯆꯥꯛꯁꯤ ꯑꯣꯏꯅ ꯏꯔꯣꯟꯁꯤꯜꯂꯒꯦ ꯍꯣꯏ ꯂꯣꯟꯁꯤꯜꯂꯨ ꯏꯃꯥꯁꯨ ꯅꯨꯡꯁꯥ ꯉꯥꯏꯍꯥꯛꯇ ꯌꯥꯏꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯃꯥꯁꯨ ꯆꯥꯛꯇꯨ ꯊꯣꯡꯂꯤ ꯀꯕꯣꯛꯂꯩ ꯁꯨꯃꯥꯡꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯆꯥꯏꯕꯤꯗꯨ ꯄꯣꯠꯄꯥꯡ ꯄꯤꯕ ꯂꯥꯛꯂꯝꯃꯤ ꯀꯕꯣꯛꯂꯩ ꯆꯥꯏꯕꯤ ꯂꯥꯛꯄ ꯎꯕꯗ ꯆꯥꯏꯕꯤꯌꯥ ꯅꯪ ꯂꯥꯛꯂꯤꯕꯔꯥ ꯐꯝꯃꯨ ꯂꯥꯎ ꯏꯆꯦ ꯑꯩꯁꯦ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯣꯠꯄꯥꯡ ꯊꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯉꯔꯥꯡꯗꯣ ꯏꯕꯨꯡꯒꯤ ꯃꯆꯥ ꯑꯃ ꯂꯨꯍꯣꯡꯕꯗꯨꯗ ꯂꯥꯛꯄ ꯐꯔꯛ ꯇꯥꯗꯅ ꯂꯥꯛꯇ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯏꯆꯦ
ꯁꯥꯎꯗꯦꯗ ꯇꯉꯥꯏ ꯐꯗꯕꯕꯨ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯏꯆꯦ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯤ ꯁꯤ ꯄꯥꯏꯁꯤꯟꯕꯤꯌꯨ ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯦꯗ ꯂꯩꯔꯝꯃꯨ ꯑꯩ ꯏꯃꯧꯗꯅꯦ ꯆꯥꯒ ꯂꯣꯜꯍꯜꯂꯛꯀꯦ ꯆꯥꯒ ꯊꯛꯈꯤꯁꯤ ꯏꯆꯦ ꯆꯥꯒ ꯇꯧꯕꯤꯔꯨꯔꯅꯨ ꯌꯨꯝꯗꯒꯤ ꯊꯛꯂꯛꯄꯗꯁꯨ ꯉꯥꯏꯔꯤ ꯑꯗꯣ ꯏꯆꯦ ꯍꯣꯏꯒꯤ ꯃꯧꯗꯣ ꯃꯤꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯩ ꯆꯤꯌꯥ ꯃꯧꯗꯨꯕꯨ ꯐꯗꯧ ꯃꯥꯟꯕ꯭ꯔꯣ ꯀꯕꯣꯛꯂꯩ ꯃꯣꯃꯣꯅꯣꯛꯇꯨꯅ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯏꯪ ꯇꯞꯅ ꯎꯏ ꯍꯌꯦꯡꯋꯥꯏꯗꯤ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯆꯥꯏꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩꯗꯤ ꯌꯨ ꯑꯃꯨꯛ ꯊꯛꯅꯤꯡꯂꯛꯂꯝꯃꯤ ꯀꯕꯣꯛꯂꯩ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯌꯨ ꯊꯛꯅꯤꯡꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯦꯅꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯌꯨꯝꯗ ꯂꯩ ꯊꯛꯂꯨꯔꯒꯅ ꯃꯧꯁꯤꯅ ꯀꯔꯤꯃꯨꯛ ꯈꯟꯕ ꯑꯁ ꯈꯧꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯊꯣꯏꯅꯨ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯇꯧꯕꯤꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯏꯔꯨꯖꯊꯣꯛꯂꯨꯔꯒꯦ ꯅꯪꯁꯨ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯝꯃꯨ ꯍꯣꯏ ꯏꯃꯥ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯕꯣꯛꯂꯩꯗꯨ ꯌꯨ ꯊꯛꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯀꯕꯣꯛꯂꯩ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯁꯨꯛ ꯌꯥꯝꯅ ꯊꯛꯅꯤꯡꯂꯕꯁꯤꯕꯨ ꯊꯛꯂꯨꯔꯒꯦꯗ ꯍꯩ ꯀꯕꯣꯛꯂꯩꯗꯨ ꯃꯤꯔꯛꯅꯔꯛ ꯌꯦꯡꯗꯨꯅ ꯌꯨ ꯊꯛꯄ ꯆꯠꯈꯤꯔꯝꯃꯤ ꯀꯕꯣꯛꯂꯩ ꯃꯦꯝꯆꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯦꯝꯆꯧꯕꯤ ꯀꯕꯣꯛꯂꯩ ꯎꯕꯗ ꯀꯕꯣꯛꯂꯩꯌꯥ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯣ ꯏꯆꯦ ꯃꯦꯝꯆꯧꯕꯤꯌꯥ ꯌꯨ ꯃꯌꯨꯝ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯣꯏ ꯄꯤꯔꯛꯀꯦ ꯑꯗꯣ ꯅꯪꯕꯨ ꯌꯨ ꯊꯛꯄꯗꯣ ꯃꯇꯝ ꯈꯔ ꯂꯦꯞꯄꯨꯅꯦ ꯅꯃꯧꯁꯨ ꯐꯪꯂꯦ ꯏꯆꯦ ꯑꯩꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯂꯦꯞꯀꯦ ꯇꯧꯕꯅꯤ ꯉꯝꯗꯗꯅ ꯏꯆꯦꯒꯤ ꯅꯥꯛꯁꯤꯗ ꯆꯦꯜꯂꯛꯂꯤꯕꯁꯤꯅꯤ ꯃꯧꯅ ꯆꯥꯛ ꯊꯤꯔꯤ ꯍꯥꯏꯍꯧꯔꯕꯅꯤ ꯏꯆꯦ ꯌꯨꯗꯣ ꯈꯔ ꯊꯨꯅ ꯄꯤꯕꯤꯔꯛꯎ ꯑꯗꯨ ꯊꯛꯂꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯁꯦ ꯊꯛꯑꯣ ꯀꯕꯣꯛꯂꯩꯗꯨ ꯃꯦꯝꯆꯧꯕꯤꯅ ꯄꯤꯔꯛꯄ ꯌꯨꯗꯨ ꯂꯧꯗꯨꯅ ꯏꯁꯤꯡ ꯊꯛꯄꯒꯨꯝ ꯒꯠꯒꯠ ꯍꯦꯛꯇ ꯊꯛꯏ ꯀꯕꯣꯛꯂꯩꯒꯤ ꯌꯨ ꯈꯨꯊꯛꯇꯨ ꯎꯕꯗ ꯌꯨ ꯌꯣꯜꯂꯤꯕ ꯃꯦꯝꯆꯧꯕꯤ ꯐꯥꯎꯕ ꯉꯛꯂꯝꯃꯤ ꯍꯩ ꯀꯕꯣꯛꯂꯩꯌꯥ ꯇꯞꯅ ꯊꯛꯎꯅꯤ ꯅꯪꯕꯨ ꯍꯥꯕ ꯇꯥꯔꯦ ꯃꯦꯝꯆꯧꯕꯤꯅ ꯍꯥꯏꯔꯤꯕ ꯀꯥꯗꯨ ꯇꯥꯗꯦ ꯀꯕꯣꯛꯂꯩꯗꯨ ꯊꯛꯂꯤ ꯀꯕꯣꯛꯂꯩ ꯌꯨꯗꯨ ꯊꯛꯄ ꯂꯣꯏꯗꯨꯅ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯁꯦꯜꯒ ꯌꯥꯎꯔꯛꯇꯦ ꯍꯣꯔꯦꯟ ꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯆꯦꯟꯈ꯭ꯔꯦ ꯃꯦꯝꯆꯧꯕꯤ ꯀꯕꯣꯛꯂꯩꯅ ꯆꯦꯟꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯁꯤꯗꯤꯕ ꯇꯥꯟꯖꯥꯗꯨꯗ ꯊꯣꯝꯕꯒ ꯐꯩꯖꯥꯎꯒꯗꯨ ꯌꯨ ꯊꯛꯄ ꯂꯥꯛꯂꯝꯃꯤ ꯊꯣꯝꯕ ꯃꯦꯝꯆꯧꯕꯤꯗ ꯌꯦꯡꯗꯨꯅ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨ ꯃꯌꯨꯝ ꯑꯝꯇ ꯄꯤꯕꯤꯌꯨ ꯍꯣꯏ ꯄꯤꯒꯦ ꯆꯥꯅꯕꯗꯤ ꯂꯧꯒꯗ꯭ꯔꯣ ꯊꯔꯣꯏꯒ ꯉꯥꯅꯨ ꯊꯣꯡꯕꯒ ꯂꯧꯒꯦꯅꯦ ꯍꯣꯏ ꯄꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯧꯕꯤꯁꯨ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯄꯤꯔꯝꯃꯤ ꯊꯣꯝꯕꯅ ꯏꯅꯦ ꯏꯁꯤꯡ ꯈꯔ ꯄꯤꯔꯛꯑꯣ ꯏꯁꯤꯡ ꯈꯔ ꯌꯥꯟꯗ꯭ꯔꯕꯗꯤ ꯊꯛꯄ ꯉꯝꯃꯣꯏ ꯅꯨꯄꯥ ꯃꯥꯟꯗꯕ ꯅꯨꯄꯤ ꯐꯥꯎꯕ ꯏꯁꯤꯡ ꯌꯥꯟꯗꯅ ꯊꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯅꯣꯏꯅ ꯏꯁꯤꯡ ꯌꯥꯜꯂꯒ ꯊꯛꯏꯕ ꯏꯅꯦ ꯍꯥꯏꯁꯤꯅꯗꯤ ꯌꯥꯝ ꯀꯜꯂꯤꯅꯦ ꯅꯨꯄꯤꯁꯤꯡꯗꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯅꯨꯄꯤꯅ ꯌꯨ ꯊꯛꯄ ꯌꯥꯝꯅ ꯆꯠꯅꯔꯛꯏ ꯑꯩꯁꯨ ꯌꯨ ꯊꯛꯄꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯏꯇꯩ ꯏꯅꯥꯎ ꯌꯨ ꯊꯛꯃꯤꯟꯅꯔꯗ꯭ꯔꯥ ꯈꯪꯗꯦ ꯑꯣ ꯊꯛꯃꯤꯟꯅꯧ ꯐꯩꯖꯥꯎꯅ ꯏꯅꯦ ꯑꯩꯗꯤ ꯅꯨꯄꯤꯅ ꯌꯨ ꯊꯛꯄꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯅꯨꯄꯤ ꯃꯈꯣꯏꯅ ꯅꯨꯄꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯌꯨ ꯊꯛꯂꯤꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯅꯨꯄꯥ ꯑꯩꯈꯣꯏꯒ ꯅꯨꯄꯤꯒ ꯈꯛ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯐꯩꯖꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯤꯅ ꯂꯩꯕ ꯂꯥꯛꯂꯕꯅꯤꯅ ꯏꯅꯦꯁꯨ ꯀꯔꯝꯍꯥꯏꯅꯗꯤ ꯄꯤꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯁꯣꯝꯗ ꯊꯣꯏꯅꯨꯗꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯃꯅꯦꯝꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯦꯝꯗꯤ ꯂꯩꯔꯝꯗꯕꯗꯨꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥ ꯏꯃꯥ ꯂꯩꯇꯤꯌꯦ ꯉꯁꯥꯏꯗꯤ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯂꯩꯍꯧꯕꯅꯤ ꯍꯧꯖꯤꯛ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯅꯤꯡꯗ ꯃꯈꯣꯡ ꯍꯥꯝꯃꯒ ꯆꯪꯈꯤꯗ꯭ꯔꯣ ꯅꯨꯄꯤ ꯌꯦꯡꯂꯨꯔꯕꯅꯤ ꯂꯩꯍꯧꯗꯦ ꯌꯨ ꯊꯛꯄ ꯆꯠꯂꯝꯗꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯒ ꯀꯣꯔꯧꯒꯗꯨ ꯃꯃꯥꯕꯨ ꯊꯤꯔꯛꯂꯝꯃꯤ ꯀꯕꯣꯛꯂꯩꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯀꯣꯔꯧ ꯃꯃꯥꯕꯨ ꯎꯕꯗ ꯏꯃꯥ ꯀꯔꯥꯏ ꯆꯠꯂꯨꯏꯅꯣ ꯀꯕꯣꯛꯂꯩ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯃꯥꯁꯦ ꯅꯃꯥꯕꯣꯛ ꯁꯈꯤꯗꯣ ꯍꯣꯔꯦꯟ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯍꯥꯏꯔꯨꯔꯤꯕꯅꯤ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯗ ꯀꯣꯔꯧ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯆꯥꯛ ꯊꯥꯡꯗꯣꯛꯑꯝꯃꯨ ꯆꯠꯂꯨ ꯍꯣꯏ ꯅꯨꯄꯥ ꯊꯣꯏꯅꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯣꯔꯧ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥꯕꯨ ꯃꯦꯝꯆꯧꯕꯤ ꯍꯣꯏꯗ ꯆꯠꯂꯨꯔꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯇꯧꯔꯤꯕꯗꯣ ꯅꯆꯥ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯍꯟꯖꯤꯟ ꯍꯥꯏꯔꯃꯛꯇꯗ ꯏꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯅꯃꯧꯁꯤꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯤꯅ ꯏꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯔꯤ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯅꯆꯥ ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏꯀꯣ ꯏꯃꯥ ꯏꯆꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯦꯀꯣ ꯏꯃꯥꯁꯦ ꯅꯃꯥꯕꯣꯛ ꯁꯥꯈꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯀꯕꯣꯛꯂꯩꯅ ꯍꯥꯎꯈ꯭ꯔꯦꯗ ꯏꯃꯧꯅ ꯂꯣꯟꯕ ꯏꯔꯣꯟꯕꯁꯤꯗꯤ ꯊꯣꯏꯅꯨꯗꯨ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯔꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯩ ꯃꯇꯝ ꯈꯔ ꯂꯪꯐꯩꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯤ
ꯃꯇꯝ ꯈꯔ ꯂꯥꯡꯐꯩꯗ ꯆꯠꯄ ꯇꯥꯔꯦ ꯅꯪ ꯏꯃꯥꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯏꯃꯥꯒ ꯈꯠꯅ ꯆꯩꯅꯕ ꯌꯥꯗꯦꯀꯣ ꯅꯨꯄꯥ ꯈꯠꯅꯔꯣꯏꯌꯦ ꯀꯩꯒꯤ ꯈꯠꯅꯗꯣꯏꯅꯣ ꯅꯨꯄꯥ ꯅꯪꯅ ꯆꯠꯀꯗꯕꯗꯣ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨ ꯏꯃꯥꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ ꯃꯃꯥ ꯍꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨ ꯅꯨꯄꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯔꯝꯒꯗꯕꯗꯤ ꯏꯃꯥꯁꯦ ꯌꯨ ꯊꯛꯄ ꯆꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯍꯣꯏ ꯅꯨꯄꯥ ꯁꯦꯟꯅꯒꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯀꯣꯔꯧꯁꯨ ꯂꯥꯡꯐꯩꯗ ꯆꯠꯈ꯭ꯔꯦ ꯀꯣꯔꯧ ꯂꯥꯡꯐꯩꯗ ꯆꯠꯈ꯭ꯔꯕꯅꯤꯅ ꯀꯕꯣꯛꯂꯩ ꯃꯥꯗꯤ ꯃꯅꯤꯡ ꯇꯝꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯕꯣꯛꯂꯩꯗꯣ ꯉꯥꯖꯥꯎ ꯑꯃ ꯂꯩꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯣꯏꯅꯨꯁꯨ ꯁꯨꯃꯥꯡꯗ ꯍꯣꯡꯃꯥꯟꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯦꯝꯅ ꯉꯥꯖꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯃꯥ ꯀꯔꯥꯏꯗꯒꯤ ꯉꯥꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦꯗ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯂꯨꯄꯥ 5 ꯄꯤꯗꯅ ꯂꯩꯔꯛꯂꯤꯕꯅꯤ ꯍꯥꯎꯅ ꯊꯣꯡꯉꯨ ꯅꯅꯦ ꯑꯁꯪꯕꯤꯁꯨ ꯁꯤꯗ ꯆꯥꯛ ꯆꯥꯗꯧꯔꯤꯃꯤ ꯍꯣꯏ ꯏꯃꯥ ꯁꯦ ꯉꯥꯁꯤ ꯄꯨꯁꯤꯜꯂꯒꯅꯦ ꯁꯦꯝꯗꯣꯛꯂꯨꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯑꯁꯪꯕꯤꯁꯨ ꯂꯥꯛꯑꯅꯤ ꯍꯣꯏ ꯏꯃꯥ ꯊꯣꯏꯅꯨ ꯃꯅꯦꯝꯗꯒꯤ ꯉꯥꯗꯨ ꯂꯧꯗꯨꯅ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯉꯥꯗꯨꯕꯨ ꯁꯦꯝꯗꯨꯅ ꯊꯣꯡꯅꯕ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯁꯪꯕꯤꯁꯨ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯀꯕꯣꯛꯂꯩ ꯑꯁꯪꯕꯤ ꯎꯕꯗ ꯑꯁꯪꯕꯤ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯑꯩꯁꯦ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯏꯆꯥ ꯏꯃꯧꯅ ꯆꯠꯄ ꯌꯥꯔꯣꯏꯅ ꯊꯤꯡꯗꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯨꯔꯦ ꯑꯗꯣ ꯅꯪꯕꯨ ꯍꯤꯗꯥꯛꯇꯤ ꯄꯨꯔꯛꯂꯕ꯭ꯔꯣ ꯄꯨꯔꯛꯑꯦ ꯃꯌꯥꯛ ꯑꯀꯟꯕ ꯑꯍꯥꯎꯕ ꯌꯨꯅꯤ ꯑꯩꯗꯤ ꯉꯁꯥꯏꯅ ꯊꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯑꯣ ꯃꯧꯅꯅꯦ ꯉꯥ ꯇꯥꯎꯍꯜꯂꯛꯀꯦ ꯑꯗꯨꯒ ꯊꯛꯄ ꯍꯧꯔꯁꯤ ꯉꯁꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯊꯛꯂꯗꯧꯅꯤ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯄꯨꯔꯛꯂꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯊꯛꯎ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯀꯕꯣꯛꯂꯩꯒꯤ ꯀꯥꯗ ꯆꯪꯈꯤ ꯀꯕꯣꯛꯂꯩ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯃꯧꯋꯥ ꯉꯥꯗꯨ ꯈꯔ ꯍꯥꯟꯅ ꯇꯥꯎꯔꯛꯎ ꯍꯣꯏ ꯏꯃꯥ ꯇꯥꯎꯕ ꯂꯣꯏꯔꯒ ꯍꯥꯏꯔꯛꯎꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯋꯥꯈꯜꯗ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯉꯥ ꯇꯥꯎꯔꯛꯎ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯏꯅꯨꯗꯨ ꯉꯥ ꯇꯥꯎꯔꯝꯃꯤ ꯊꯣꯏꯅꯨ ꯉꯥ ꯑꯇꯥꯎꯕꯗꯨ ꯃꯅꯦꯝꯒꯤ ꯀꯥꯗ ꯄꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯅꯦꯝꯒꯤ ꯀꯥꯗ ꯌꯨ ꯃꯌꯣꯝ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯊꯣꯏꯅꯨ ꯃꯃꯧꯅ ꯎꯈꯤꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯅꯪꯗꯤ ꯀꯩꯗꯧꯕ ꯀꯥꯗ ꯆꯪꯂꯛꯂꯤꯕꯅꯣ ꯉꯥꯗꯨ ꯇꯥꯎꯕ ꯂꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯆꯠ ꯏꯃꯥ ꯍꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯈꯨꯜ ꯂꯩꯀꯥꯏꯅ ꯈꯪꯂꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯏꯅꯣ ꯏꯃꯥ ꯅꯨꯄꯤꯅ ꯌꯨ ꯊꯛꯄꯁꯦ ꯅꯃꯧꯗꯤ ꯄꯥꯝꯖꯗꯦ ꯀꯕꯣꯛꯂꯩ ꯁꯥꯎꯅ ꯍꯩ ꯏꯃꯥ ꯁꯥꯔꯛꯀꯅꯨ ꯑꯩꯅ ꯈꯔ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗꯅꯦ ꯅꯥꯎ ꯆꯥꯎꯔꯤꯅꯤ ꯅꯪ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯏꯃꯥ ꯅꯃꯧꯅ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒ ꯅꯨꯄꯥ ꯃꯈꯣꯏꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯏꯃꯥ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯑꯁꯪꯕꯤꯅ ꯀꯕꯣꯛꯂꯩ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯩ ꯄꯥꯎ ꯇꯣꯝꯅ ꯁꯥꯈ꯭ꯔꯦ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯔꯛꯀꯗꯧꯔꯦꯗ ꯀꯕꯣꯛꯂꯩ ꯁꯥꯎꯅ ꯑꯩꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯨ ꯊꯣꯏꯅꯨꯁꯨ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯀꯕꯣꯛꯂꯩꯅ ꯃꯧ ꯃꯆꯥ ꯃꯥꯅ ꯉꯥꯡꯕꯕꯨ ꯁꯦ ꯉꯥ ꯇꯥꯎꯕꯁꯤꯒ ꯊꯛꯄ ꯍꯦꯛ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯒ ꯑꯁꯪꯕꯤꯒꯗꯨ ꯌꯨꯗꯨ ꯊꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯃ ꯑꯁꯪꯕꯤꯒ ꯀꯕꯣꯛꯂꯩꯒꯗꯨ ꯌꯨ ꯃꯌꯣꯝꯁꯤꯡ ꯂꯣꯏꯅ ꯊꯛꯂꯝꯃꯤ ꯑꯗꯨꯅ ꯆꯥꯛꯀ ꯆꯥꯗꯕꯤ ꯌꯨ ꯊꯛꯄ ꯃꯗꯨꯗ ꯇꯥꯗꯨꯅ ꯇꯨꯝꯅꯔꯤ ꯊꯣꯏꯅꯨꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯆꯪꯂꯛꯄꯗ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩ ꯃꯥꯗꯤ ꯇꯥꯔꯝꯗꯦ ꯅꯨꯃꯤꯠꯇꯨꯃ ꯑꯁꯪꯕꯤꯁꯨ ꯀꯕꯣꯛꯂꯩ ꯍꯣꯏꯗ ꯂꯦꯛꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯀꯕꯣꯛꯂꯩ ꯌꯨꯗꯨ ꯑꯔꯩꯕ ꯃꯈꯩ ꯊꯛꯆꯤꯜꯂꯨꯔꯕꯅꯤꯅ ꯃꯀꯣꯛꯇꯨ ꯌꯥꯝꯅ ꯆꯤꯛꯂꯝꯃꯤ ꯀꯕꯣꯛꯂꯩ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯃꯀꯥ ꯑꯝꯇ ꯍꯦꯛꯂꯛꯎ ꯏꯃꯥ ꯀꯣꯛ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯏꯃꯥ ꯍꯦꯛꯂꯛꯀꯦ ꯊꯣꯏꯅꯨꯗꯨ ꯍꯪꯒꯥꯝ ꯍꯦꯛꯂꯨꯗꯨꯅ ꯃꯅꯦꯝꯗ ꯄꯤ ꯊꯣꯏꯅꯨ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯒꯦꯔꯥ ꯀꯕꯣꯛꯂꯩ ꯈꯔ ꯁꯥꯎꯅ ꯀꯩꯅꯣ ꯃꯧ ꯑꯩꯅ ꯁꯣꯝꯗ ꯀꯣꯛ ꯆꯤꯛꯇꯅ ꯂꯩꯔꯤꯕꯁꯤꯗ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯍꯥꯏꯕꯕꯨ ꯍꯥ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯊꯣꯏꯅꯨꯁꯨ ꯃꯅꯦꯝꯒꯤ ꯀꯥꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯊꯕꯥꯗꯨ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥ ꯃꯆꯥꯅ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯏꯃꯥꯒꯤ ꯊꯣꯏꯅꯨ ꯏꯆꯥ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥꯁꯨ ꯏꯆꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯪ ꯂꯥꯛꯀꯦ ꯈꯟꯕꯅꯤ ꯊꯕꯛ ꯃꯌꯥꯝꯁꯤꯅꯅꯦ ꯁꯨꯛꯁꯪ ꯍꯦꯛ ꯁꯪꯗꯕ ꯑꯗꯣ ꯉꯥꯏꯈꯣ ꯅꯣꯏꯒꯤ ꯅꯅꯦꯝꯄꯣꯛꯇꯣ ꯌꯨ ꯊꯛꯏ ꯍꯥꯏꯗꯅ ꯃꯤꯅ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯤ ꯏꯃꯥ ꯁꯥꯟꯅ ꯌꯨꯅꯩꯗꯅ ꯂꯩꯔꯤ ꯅꯌꯥ ꯅꯨꯄꯥꯁꯨ ꯂꯥꯡꯕꯩꯗ ꯆꯠꯈꯤ ꯏꯃꯥ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯏꯃꯥꯗꯤ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯅꯔꯤꯕꯣꯏ ꯈꯜꯂꯨꯔꯦ ꯑꯁꯦꯡꯕ ꯑꯣꯏꯔꯦ ꯇꯨꯀꯠꯆꯩꯗ
ꯅꯨꯄꯤꯅꯕꯨ ꯌꯨꯒ ꯊꯛꯇꯅ ꯃꯣꯏꯅꯗꯤ ꯂꯦꯝꯖꯔꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯍꯩ ꯅꯪꯁꯨ ꯅꯅꯦꯝ ꯌꯨ ꯊꯛꯄꯤꯗꯨꯒꯤ ꯃꯇꯧ ꯇꯝꯗꯅ ꯌꯨꯒ ꯊꯛꯂꯕ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯍꯥꯠꯀꯗꯕꯅꯤ ꯌꯦꯡꯉꯨ ꯇꯥꯃꯣꯏꯕ ꯏꯃꯥ ꯅꯁꯥꯁꯨ ꯂꯣꯏꯅ ꯈꯪꯏ ꯀꯣꯔꯧ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯂꯩꯔꯣ ꯅꯅꯦꯝ ꯌꯨ ꯊꯛꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄꯤꯔꯝꯗꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯒꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯆꯥꯛꯇꯣ ꯁꯤꯗ ꯆꯥꯈ꯭ꯔꯁꯤ ꯏꯃꯥ ꯌꯨꯝꯊꯪꯅꯕꯒꯤꯅꯦ ꯈꯣꯏꯃꯨꯗ ꯊꯥꯗꯨꯅ ꯉꯥ ꯂꯩꯍꯜꯂꯨꯒꯦ ꯏꯃꯥ ꯉꯥ ꯆꯥꯅꯤꯡꯗꯦ ꯉꯥꯗꯤ ꯑꯗꯨꯝ ꯊꯣꯡꯉꯤ ꯆꯒꯦꯝꯄꯣꯝꯕ ꯑꯣꯏꯅ ꯆꯥꯁꯤ ꯏꯆꯥꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯂꯒ ꯆꯒꯦꯝ ꯑꯣꯏꯅ ꯄꯣꯝꯂꯁꯤ ꯑꯁꯨꯝꯅ ꯊꯣꯏꯅꯨꯗꯨ ꯃꯄꯥꯝꯗ ꯆꯥꯛ ꯆꯥꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯃꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯨ ꯊꯛꯄ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯉꯁꯤꯁꯨ ꯀꯕꯣꯛꯂꯩ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯇꯨꯅ ꯃꯁꯥꯗꯨ ꯍꯥꯏꯔꯝ ꯍꯥꯏꯔꯝ ꯇꯧꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯅꯨꯄꯤꯅ ꯌꯨ ꯊꯛꯄ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯤꯁꯨ ꯃꯤꯅꯤ ꯅꯨꯄꯥ ꯃꯣꯏꯅ ꯊꯛꯄꯗꯤ ꯌꯥꯔꯒ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯊꯛꯄꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯇ ꯑꯩꯅꯅꯦ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯊꯛꯅꯤꯡꯂꯒ ꯊꯛꯀꯅꯤ ꯊꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯑꯩꯒꯤ ꯀꯨꯁꯤꯅꯦ ꯀꯨꯁꯤ ꯃꯅꯦꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯣ ꯊꯣꯏꯅꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯐꯤ ꯊꯨꯞꯂꯤꯉꯩꯗ ꯇꯥꯔꯝꯃꯤ ꯊꯣꯏꯅꯨ ꯃꯅꯦꯝꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯃꯅꯦꯝꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯋꯥ ꯊꯣꯛꯄ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯊꯣꯏꯅꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯥ ꯀꯩꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯊꯛꯀꯦ ꯍꯥꯏꯔꯕꯁꯨ ꯌꯨꯝꯗ ꯊꯛꯄ ꯌꯥꯗ꯭ꯔꯣ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯗ ꯂꯥꯎ ꯂꯥꯎꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯗꯧꯔꯤꯒꯦ ꯍꯦ ꯍꯩꯄꯥ ꯁꯥꯕꯤꯌꯥ ꯇꯥꯅꯤꯡꯗꯦ ꯋꯥ ꯉꯥꯡꯒꯅꯨ ꯑꯩꯅ ꯊꯛꯅꯤꯡꯂꯒ ꯊꯛꯀꯅꯤ ꯊꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯏꯔꯜꯅ ꯊꯛꯄꯅꯦ ꯅꯈꯣꯏ ꯅꯄꯥꯅ ꯃꯥꯒꯤ ꯃꯔꯜꯅ ꯊꯛꯄ ꯅꯠꯇꯦ ꯌꯥꯔꯦ ꯁꯤꯃ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯃꯅꯦꯝ ꯁꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯀꯕꯣꯛꯂꯩ ꯃꯃꯧꯒꯤ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯇꯨꯅ ꯊꯦꯡꯉꯛꯀꯅꯨ ꯑꯩꯉꯣꯟꯗ ꯊꯦꯡꯉꯛꯀꯅꯨ ꯀꯔꯤꯒꯤ ꯆꯪꯗꯣꯏ ꯆꯪꯈꯤꯔꯣꯏ ꯑꯩꯗꯤ ꯆꯪꯈꯤꯔꯣꯏ ꯉꯥꯡꯈꯤꯗꯧꯔꯤ ꯃꯥ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯤꯌꯦ ꯏꯃꯨꯡꯗ ꯄꯣꯊꯥꯕꯤꯔꯨ ꯂꯥꯛꯑꯣ ꯀꯕꯣꯛꯂꯩ ꯌꯨ ꯉꯥꯎꯗꯨꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ ꯈꯪꯂꯕ꯭ꯔꯥ ꯊꯣꯏꯅꯨ ꯃꯥꯗꯤ ꯃꯤ ꯇꯥꯔꯒ ꯀꯔꯤ ꯊꯣꯛꯂꯕ ꯈꯟꯕꯗ ꯄꯥꯈꯠꯂꯝꯃꯤ ꯃꯧ ꯈꯔ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯃꯥꯒꯤ ꯀꯕꯣꯛꯂꯩ ꯑꯁꯦ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ ꯅꯨꯄꯤ ꯃꯥꯅ ꯌꯨꯒ ꯊꯛꯇꯅ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯐꯖꯔꯦ ꯂꯦꯝꯃꯦꯅ ꯇꯧꯔꯤꯕ꯭ꯔꯕ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯦꯟꯗꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ ꯀꯕꯣꯛꯂꯩꯒ ꯑꯁꯪꯕꯤꯒ ꯃꯈꯣꯏꯅꯤꯅ ꯇꯧꯔꯤꯕꯁꯤ ꯈꯨꯜ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯈꯣꯏꯕꯨ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯅ ꯃꯇꯧ ꯇꯝꯅꯔꯛꯄ ꯇꯥꯔꯦ ꯑꯗꯨꯅ ꯃꯊꯤꯕꯣꯡ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯈꯣꯏ ꯑꯅꯤꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ꯭ꯔꯥ ꯃꯔꯨ ꯀꯣꯛꯄ꯭ꯔꯥ ꯑꯃ ꯇꯧꯗꯕꯗꯤ ꯌꯥꯔꯔꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯃꯨꯛꯇꯪ ꯈꯪꯍꯟꯕꯅꯗꯤ ꯐꯔꯕꯅꯤ ꯀꯣꯔꯧꯅ ꯀꯌꯥꯗ ꯐꯔꯤꯕ ꯃꯃꯥ ꯑꯁꯤꯗꯤ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯨ ꯍꯥꯏꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯂꯩꯔꯥꯡꯇꯣꯟꯒ ꯊꯦꯡꯅꯩ ꯂꯩꯔꯥꯡꯇꯣꯟ ꯑꯁꯤ ꯑꯁꯪꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ ꯂꯩꯔꯥꯡꯇꯣꯟ ꯊꯣꯏꯅꯨꯕꯨ ꯎꯕꯗ ꯀꯧꯔꯛꯏ ꯊꯣꯏꯅꯨ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯕ꯭ꯔꯣ ꯍꯣꯏ ꯏꯆꯦꯗꯤ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯏꯄꯥꯝꯗ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤ ꯑꯗꯨ ꯉꯥꯏꯈꯣ ꯀꯣꯔꯧꯗꯤ ꯂꯪꯐꯩ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯂꯕ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤ ꯏꯆꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯗꯤ ꯍꯜꯂꯛꯀꯦ ꯍꯥꯏꯔꯔꯗꯤ ꯅꯈꯣꯏ ꯅꯅꯦꯝꯄꯣꯛꯇꯨꯒ ꯂꯩꯃꯤꯟꯅꯔꯤꯗꯣ ꯇꯟꯗ꯭ꯔꯣ ꯀꯣꯔꯧ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯄꯥꯝꯗ ꯂꯩꯔꯨꯁꯨ ꯌꯥꯗ꯭ꯔꯣ ꯏꯆꯦ ꯁꯤꯗ ꯏꯃꯥ ꯃꯇꯣꯝꯗ ꯊꯅꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯅꯨꯡꯉꯥꯏꯇꯕꯒ ꯐꯥꯎꯔꯨꯅꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯤꯃꯥꯡꯗ ꯌꯣꯟꯕ ꯅꯠꯇ꯭ꯔꯣ ꯃꯣꯏꯒꯤ ꯋꯥꯔꯤ ꯁꯥꯔꯛꯀꯅꯤ ꯈꯟꯕꯗ ꯊꯣꯡꯒꯥꯎ ꯋꯥꯡꯃ ꯂꯥꯟꯗꯧꯕ ꯇꯜꯂꯤ ꯂꯩꯔꯥꯡꯇꯣꯟ ꯅꯣꯏꯒꯤ ꯅꯅꯦꯝꯄꯣꯛꯇꯨꯕꯨ ꯈꯔ ꯉꯥꯡꯉꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯉꯥꯡꯂꯕꯁꯨ ꯂꯧꯗ꯭ꯔꯕꯁꯤꯗ ꯑꯩꯗꯤ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯐꯔꯅꯤ ꯈꯜꯂꯕꯅꯤ ꯏꯆꯦ ꯅꯪꯁꯨ ꯍꯥꯏꯍꯩꯗꯦꯍꯦ ꯀꯔꯤꯒꯤ ꯍꯥꯏꯍꯩꯗꯕꯅꯣ ꯃꯥꯒꯤ ꯂꯤꯆꯠꯇꯨꯅ ꯍꯥꯏꯕꯅꯤ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯇꯅ ꯂꯩꯒꯗꯧ ꯃꯇꯝꯁꯤꯗ ꯃꯌꯨ ꯊꯛꯇꯅ ꯑꯗꯨꯁꯨ ꯍꯅꯨꯕꯤ ꯃꯥꯅ ꯑꯁ ꯊꯣꯏꯅꯣ ꯑꯩꯗꯤ ꯈꯣꯏꯗꯧꯁꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯁꯥꯎꯔꯒ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣꯗ ꯐꯅ ꯍꯥꯏꯔꯁꯨ ꯂꯧꯗ꯭ꯔꯕꯁꯤꯕꯨ ꯑꯗꯨ ꯊꯣꯏꯅꯣ ꯅꯣꯏꯗꯒ ꯑꯩꯈꯣꯏ ꯍꯅꯨꯕꯤꯗꯨ ꯂꯥꯛꯂꯕꯗꯤ ꯐꯨꯔꯒ ꯊꯥꯔꯣ ꯏꯆꯦ ꯀꯩꯝꯇ ꯁꯥꯎꯔꯣ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯌꯥꯝꯁꯨ ꯊꯝꯂꯕꯅꯤ ꯌꯥꯗꯦ ꯏꯆꯦꯁꯤꯗꯤ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯑꯗꯨ ꯏꯆꯦ ꯑꯩꯁꯨ ꯏꯁꯤꯡ ꯑꯃꯨꯛꯇ ꯁꯣꯛꯎꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯁꯣꯛꯎꯔꯣ ꯏꯆꯦꯁꯨ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯂꯩꯔꯥꯡꯇꯣꯟꯁꯨ ꯆꯠꯈꯤ ꯊꯣꯏꯅꯨ ꯃꯥꯁꯨ ꯇꯨꯔꯦꯜꯗ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ ꯅꯨꯡꯊꯤꯜ ꯑꯃꯅꯤ ꯑꯁꯪꯕꯤꯒ ꯀꯕꯣꯛꯂꯩꯒꯗꯨ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯀꯕꯣꯛꯂꯩ
ꯌꯨꯁꯤ ꯑꯣꯛꯀꯗꯧ ꯃꯥꯟꯗꯦ ꯌꯨ ꯈꯤꯇ ꯂꯧꯔꯨꯁꯤꯔꯣ ꯌꯨ ꯑꯣꯛꯇ꯭ꯔꯒ ꯃꯧꯗ ꯂꯧꯍꯜꯂꯨꯒꯦ ꯍꯣꯏ ꯂꯧꯍꯜꯂꯨꯔꯣ ꯀꯕꯣꯛꯂꯩꯗꯣ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯣꯏꯅꯨꯗꯨ ꯃꯣꯏꯒꯤ ꯀꯥꯗ ꯀꯥ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩꯃꯧ ꯅꯃꯥꯕꯣꯛ ꯃꯦꯝꯆꯧꯕꯤ ꯍꯣꯏꯗ ꯆꯠꯂꯒꯅꯦ ꯍꯤꯗꯥꯛ ꯃꯌꯣꯝ 5ꯗ ꯂꯧꯔꯨꯆꯣ ꯏꯃꯥ ꯑꯩ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯤ ꯀꯔꯤꯒꯤ ꯐꯔꯛ ꯇꯥꯕꯅꯣ ꯑꯩꯅ ꯆꯠꯂꯨ ꯍꯥꯏꯔꯕꯗꯤ ꯆꯠꯂꯨ ꯁꯦꯜꯁꯤꯗ ꯊꯅꯝꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯆꯠꯈꯤ ꯊꯣꯏꯅꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯁꯦꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯂꯝꯃꯤ ꯀꯕꯣꯛꯂꯩꯒ ꯑꯁꯪꯕꯤꯒꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯀꯕꯣꯛꯂꯩ ꯍꯣꯏꯗ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ ꯃꯧ ꯑꯃꯅ ꯅꯈꯣꯏ ꯈꯔ ꯆꯪꯗꯨꯅ ꯃꯗꯨꯒꯤ ꯌꯨ ꯊꯛꯄꯤ ꯑꯅꯤꯗꯣ ꯃꯁꯥ ꯁꯒꯜ ꯄꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯆꯤꯡꯊꯣꯔꯛ ꯃꯧ ꯈꯔ ꯆꯪꯗꯨꯅ ꯀꯕꯣꯛꯂꯩꯒ ꯑꯁꯪꯕꯤꯒꯗꯨ ꯏꯃꯨꯡꯗꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯣꯔꯛꯏ ꯀꯕꯣꯛꯂꯩ ꯌꯨ ꯉꯥꯎꯔꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯤꯕꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛ ꯃꯧ ꯑꯃꯅ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯌꯨ ꯊꯛꯄꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯉꯁꯤ ꯌꯨ ꯊꯛꯄꯤ ꯑꯅꯤꯁꯦ ꯃꯔꯨ ꯀꯣꯛꯁꯤ ꯃꯌꯥꯝ ꯀꯕꯣꯛꯂꯩ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯂꯨ ꯀꯣꯛꯇꯣꯏꯕ ꯅꯇꯤꯛ ꯂꯩꯔꯗꯤ ꯀꯣꯛꯎꯅꯦ ꯀꯕꯣꯛꯂꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯅ ꯌꯨ ꯊꯛꯂꯒ ꯅꯣꯏꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯔꯜꯅ ꯊꯛꯄ꯭ꯔꯣ ꯅꯨꯄꯤ ꯑꯃꯅ ꯃꯆꯤꯜꯁꯤꯗ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯅꯨꯄꯤ ꯅꯪꯅ ꯌꯨꯒ ꯊꯛꯇꯅ ꯈꯨꯜ ꯂꯩꯀꯥꯏ ꯄꯥꯜꯂꯤꯕꯁꯦ ꯅꯈꯣꯏꯒꯤ ꯅꯃꯤꯠꯇꯨꯗ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯀꯥꯟꯅꯗꯦ ꯃꯌꯥꯝ ꯌꯨ ꯊꯛꯄꯤ ꯑꯅꯤꯁꯦ ꯃꯔꯨ ꯀꯣꯛꯁꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅꯨꯁꯨ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯃꯌꯥꯝ ꯀꯔꯤ ꯇꯧꯔꯕꯒꯦ ꯊꯣꯏꯅꯨ ꯅꯈꯣꯏꯅ ꯅꯦꯝ ꯌꯨ ꯊꯛꯄꯤꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯇꯥꯔꯦ ꯃꯌꯥꯝ ꯃꯔꯨ ꯀꯣꯛꯁꯤ ꯃꯌꯥꯝ ꯏꯃꯥꯕꯨ ꯃꯔꯨꯗꯗꯤ ꯀꯣꯛꯄꯤꯒꯅꯨ ꯃꯌꯥꯝꯅ ꯄꯥꯝꯗꯕꯗꯣ ꯃꯇꯨꯡ ꯇꯧꯍꯟꯖꯔꯔꯣꯏ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯊꯣꯏꯅꯨ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯀꯌꯥꯔꯛꯅꯣ ꯑꯩꯈꯣꯏꯅ ꯃꯈꯣꯏꯅꯤꯕꯨ ꯉꯥꯛꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯉꯁꯤꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯊꯣꯏꯅꯨꯅ ꯃꯅꯦꯝꯕꯨ ꯃꯔꯨ ꯀꯣꯛꯄꯤꯗꯅꯕ ꯍꯥꯏꯖꯔꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯑꯁꯪꯕꯤꯕꯨ ꯃꯔꯨ ꯀꯣꯛꯂꯝꯃꯤ ꯀꯣꯔꯧꯁꯨ ꯍꯜꯂꯛꯂꯝꯃꯤ ꯀꯣꯔꯧꯁꯨ ꯃꯌꯥꯝꯅ ꯇꯝꯕꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯩ ꯀꯣꯔꯧ ꯏꯅꯦ ꯍꯣꯏꯗꯤ ꯅꯃꯥꯕꯨ ꯈꯨꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯍꯟꯕ ꯄꯥꯝꯗ꯭ꯔꯤ ꯑꯗꯨꯅ ꯅꯃꯥꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯀꯣꯔꯧ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯃꯃꯥꯕꯨꯁꯨ ꯋꯥꯔꯧꯖꯔꯝꯃꯤ ꯀꯣꯔꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯇ ꯑꯩꯁꯨ ꯌꯥꯔꯦ ꯐꯠꯇꯕ ꯃꯤꯗꯤ ꯈꯨꯜ ꯑꯁꯤꯗ ꯊꯝꯂꯣꯏꯗꯕꯅꯤ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯣꯏꯇꯥꯗ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯏꯃꯥꯁꯤ ꯃꯣꯏꯇꯥꯗꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯃꯥꯅꯤ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯩ ꯀꯟꯈꯠꯂꯣꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯔꯣ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯥꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯀꯣꯔꯧ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯕꯣꯛꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯏꯆꯥꯅ ꯃꯃꯥ ꯑꯩ ꯑꯁꯨꯛ ꯊꯤꯅ ꯋꯥꯔꯧꯈ꯭ꯔꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯝꯆꯠ ꯆꯠꯂꯨꯗ ꯑꯩꯅ ꯂꯥꯟꯕꯅꯤ ꯏꯆꯥꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤ ꯀꯕꯣꯛꯂꯩꯒ ꯑꯁꯪꯕꯤꯒꯗꯨ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ ꯀꯕꯣꯛꯂꯩ ꯃꯄꯥꯝꯗ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯔꯤꯁꯨ ꯇꯠꯅꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ ꯀꯣꯔꯧꯒ ꯊꯣꯏꯅꯨꯒꯗꯨ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯀꯕꯣꯛꯂꯩ ꯃꯥꯗꯤ ꯋꯥꯅ ꯃꯄꯨꯟꯁꯤꯗꯨ ꯂꯦꯟꯈꯤ